अहानबदा मरुइबा पाउसिंग मणिपुरदा हंदक नुमित खरनी नोंग लेप्तना चुरखिबना मरम ओइरगा नंबुल इम्फाल तुरेल अमदी नंबुल तुरेल की इमाई वार्निंग लेवल दगी हेनख्रे इथाई बराज के गेट सिंग मीटर खरा हांगदोक्तुना चेक्सिन थौरांग लौखटपा होख्रे मणिपुर की ओइना नौना मियोय तराहुमदोय कोविड पॉजिटिव ओइखिबगा लोइनना स्टेट असगी अपुनबा पॉजिटिव केस मसिंग चामग हुफुद्रा माथोय सुख्रे हौजिक फावबदा मियोय कुंट्रा मरी डिस्चार्ज तौख्रबा मतोंग एक्टिव केस चामग कुंट्रा तरेट लेरी मणिपुरदा सिनेमाटोग्राफ एक्ट 1952 मपुंग फाना चटना हलु हाइना सेंट्रल बोर्ड ऑफ फिल्म सर्टिफिकेट रीजनल ऑफिस गुवाहाटी के माइकैदगी मणिपुर के लैंगाक्ता खंगहलख्रे अमदी ईरान अमदी इजराइल अनी की मरक्ता मिहात मिपुन चथनरंबा अदु लैबाक अनी असिना यानबा फिबम अमा लाकपदगी खुलाई थाबा लेपनख्रे हाइना यूनाइटेड स्टेट्स के प्रेसिडेंट डोनाल्ड ट्रंप मसाना लाउथोरख्रे ISCOM मणिपुरी पाउ मीटिंग ताबिरबा पुनमक पुरुक सना शर्मिना तरांग नोक्सरी अमदी पुंजा सिफाबगी मरु एबा पाउसिंग संदोकना पिजरी नोंजु पंथा लाकपगा इरोइनना हौखिबा नुमित खरनी असिदा नोंग लेप्तना चुरखिबना नंबुल तुरेल इम्फाल तुरेल अमदी नंबुल तुरेल की इमाई सिंग वार्निंग लेवल दगी हेनख्रे वाटर रिसोर्स डिपार्टमेंट अमदी मरी लेनबा अथॉरिटी सिंगना लोखलकपा चेक्सिन थौरांग सिंगी मनुंग चन्ना इथाई बराज के गेट सिंग मीटर खरा हांगदोकपा हौख्रे वाटर रिसोर्स डिपार्टमेंट ना थोगलकपा डेली फ्लड रिपोर्ट की मतुंग इन्ना ngasi numidang pung taruk faubada इम्फाल तुरेल नंबुल तुरेल अमदी नंबोल तुरेल की इमाई वार्निंग लेवल दगी हेना लैखी अदुम ओइनमक वार्निंग लेवल हेले हाइरिबा तुरेल अहुम असिगी इमाई सिंग असि ngasi अयुक पुंग तरुकता लैखिबा लेवल दगी तपना तपना हंथरकली मणिपुर की ओइना नौना मियोय तराहुमदोय कोविड पॉजिटिव ओइखिबगा लोइनना स्टेट असगी कोविड पॉजिटिव केस की अपुनबा मसिंग चामग हुमफुदरा माथोय सुख्रे मसिगी मनुंगदा मियोय कुंट्रा मरी नाबा फदुना डिस्चार्ज तौखिबगा लोइनना एक्टिव केस चामग कुंट्रा तरेट लेरी कोविड 19 स्टेटस अपडेट रिपोर्ट अमगी मतुंग इन्ना ngarang nungthil pung ani dagi ngasi nungthil pung ani फावबदा मणिपुर की ओइना पुन्ना मियोय निफु मरी कोविड टेस्ट चौखी मदुगी मनुंगदा मियोय तराहुमदोय पॉजिटिव ओइरंबा थेंगनरखिबनी हाइरिबा पुंग कुनमारी असगी मनुंगदा स्टेट असिदा कोविड 19 पॉजिटिव ओइबगी चांग चादा कुनमापन दशमिक मंगा ओइखी पॉजिटिव ओइबा थेंगनरखरबा अनौबा केस सिंग अदुदी इम्फाल वेस्ट जगी तरुक अमदी इम्फाल ईस्ट जगी तरेटनी मणिपुर की ओइना हौजिक फावबदा पुन्ना मियोय चमगा गा यांखै मरी टेस्ट तौख्रे हौजिक कोविड 19 पॉजिटिव ओइबदगी मियोय चामगा कुनमारी होम आइसोलेशन तौदुना लेरी हौखिबा पुंग कुनमरी असगी मनुंगदा सिक्योरिटी फोर्स सिंगना तोंगान तोंगान मफम सिंगदा थीबा हुंबगी थबक चथखिबदा लोना थिंखरबा लालहौलुप के सीपी की मियोय अनि फागत पंगमख्रे ngarang thobal district की मनुंग चन्ना लेबा कियाम सिफाई खोंग अहनबीदगी नोंथोंगबम रोशांता चाही निफुमंगा लेफम हुइकप मखा लेकाय इम्फाल ईस्ट हौजिकना कियाम सिफाई खोंग अहनबी लेबा मियोय असि फागतखी अतोप अमदना सादोपम मनोज मैतै चाही कुनगहुमदोय लेफम सगोलबन मोइरांग हनुबदा लेबा केसीपी की मियोय असि ngarang मसागी मयुमदगी फागत पंगमख्रे हाइरी इम्फाल वेस्ट डिस्ट्रिक्ट की मनुंग चन्ना नमशांग पुलिस स्टेशन न कोलिबा पोरोम चिंगी कांगजुप खरांगदगी सिक्योरिटी फोर्स ना थीबा हुंबगी थबक चथबा अमदा खुत्सु खुलाई कया अमरोम फागंबा ngamkhre khutsu khulai sing adugi manungda magazine ga loinana semdoklaba 303 rifle ama yamdraba 9mm carbine ga magazine amaga single barrel nongmai ani pistol mari ga magazine mari local made pipe bomb smoke grenade ama bofeng handset ama 12 bore gi cartridge ani AK gi maru hapnaba ahangba case amaga loinana camouflage ki furit ahum yawi hairi किलोग्राम अहुमगा ग्राम चनी के यांखैनी पान रोम ओइगदबा WY एम्फेटामाइन टैबलेट सिंग ngarang अल्टो कार 800 डार्क ग्रे अमदगी थौबाल डिस्ट्रिक्ट की अराप्ती थोंग मना की लिलोंग अराप्ती लमखाइदगी सिक्योरिटी ना फागतख्रे
अल्टो कार अदुदा मखाता नथीब हुंबदा अल्टो कार LXI गी registration number na NL05C 3245 ओइबा अमगी RC book अमगसु फंगले हाइरी था असगी कुन्निथोइदा इम्फाल ईस्ट डिस्ट्रिक्ट की कैखु मनिंग लेकाइदा लेबी सीमा सहानी कौबी नुपी अमबु महाकी मपुरोइबा MD मुजिबुर रहमान कौबा अमना हातखिबा थौदोक अदुगी मखा चथरप ओइना पुलिसना थिजिनबदा नुपी हातपदा सिजिनकिबा खुलाई अमा फंगबा ngamkhri हाइरी Manipurda Cinematograph Act 1952 mapung fana chatnahalu haina Central Board of Film Certificate CBFC Regional Office Guwahati gi maikaidagi Manipur gi laingakta khanghalakre Regional Office asigi Additional Regional Officer oiriba Dipankar Gogoina khutyekpiduna Manipur gi Chief Secretary da tharakiba warol amada Cinematograph Act 1952 gi matung inna India pumbada puthokliba film videos advertisements trailers promos video songs amadi visual presentation khudingmak miyam da uthoktringaida certified tauba mathautai maram asina CBFC na hairibasing asi certified tauduna haibadi ayaba piduna lakli Awang nongpok lamdam gi oinasu Guwahati da leiriba CBFC Regional Office na mangjauna na certificate piduna lakli karigumba act asigi matung inna kanagumba na certification gi provisions sing asi ilamdaba thengnarabadi mafam aduda leiriba district administration na act asigi section 7 amadi 7A gi makhada loinana nagarik suraksha sanhita code of criminal procedure 1973 gi matung inna cognizable amadi bail fangba yadaba non violable gi chairak fangba yai maram asina Manipurda puthokliba film videos advertisements trailers promos video songs asi Manipur laingakna certification tawraba ngaktara haibadu yengsinnaba chief secretary gi maikaidagi district singi administration singda pautak pibiyu haina chirol aduda palakli Hairiba chirol asigi copy amamamsu laingak asigi makhada leiriba art and culture gi director Imphal East amadi Imphal West district ki deputy commissioner singdasu yauhanduna khangkhankhri hairi Punjab and Sind Bank na India da linkhalakibagi chahi chamaga tara nipan mapung farakpaga mari lainana ngasi bank asigi thangal bazar da leiriba head branch asigi maikaidagi Manipur Police headquarter da afaba makhal gi ishing thakpa fanghannabagi dama Voltas water cooler double tap amma khudol tamkhre Bank asigi corporate social responsibility policy gi makhada police headquarter asida nauna thamliba water purifier adu Manipur Police ki ADGP Lufeng Kailung na Maikum Hangdokhi Manipur Police ke makok thongba officials sing loinana Punjab and Sind Bank Thangal Bazar branch ki staff sing na saru yakhi ngasigi thoram adugi matangda Manipur Police ki ADGP Lufeng Kailun na bank asina sigoma mateng ama police department ta mateng pangbirakpa asi hainingai leitana nungaiba phongdokhi Nakalamaromda Punjab and Sind Bank Thangal Bazar branch ki branch head S Panmaina haikibada bank asina miyam gi mateng torok pangasi chahi chamaga tara nipan mapung farakle numit asina lakpaga iroinana miyamna bank asigi lejeriba branch taruk asidagi khudong chaba kaya lowiyu amadi bank asigi maikaidagi so miyam gi mateng leptana pangkhigani haiki Punjab and Sind Bank part of their CSR program. This will help us in our Jawan, our officers. It will greatly improve our performance also. We really thank the Punjab and Sind Bank for giving us this opportunity. Thank you. Ngasi akhoi 24 June 2025 akhoi Punjab and Sind Bank oina 118 suba foundation day numisida akhoi police headquarter da akhoi CSR makha da sumana water cooler se akhoi donate tawjabani aduna police department se am thaga chai akhoi sumaina moinda request or bom tam da moina hara ho ya bira pitamukta aduga pajamia masu akhoi gi bank se 118 suba bank ni aduna any banking service related layer so akhoi gi branch Manipur sida branch taruk le Thangal Bazar branch Chingmairong branch aduga Laifam Kunau branch Khorai amadi Sorasampurga Thobalga aduna any banking service layer ga so akhoi bank na changbiyo afaba scheme le aduna akhoi angam mateng pangjage Nongju pantha lakpaga iroinana None district su nong marang kaina chuduna lobuk singda ising marang kaina leibana
lau singubagi thabak sing ningthina paikhatpa haunare hairi nakala maromda haukiba numit nini asida nong kanna chubana maram oiraga National Highway number 37 Imphal Jiribam lambi asigi luangchum amadi rangkhung village anigi marakta chingning khairakpadagi lambi asi fauna rudre lambi fatpagi thabak kanna chatharingai manungda lambi asigi nakal animakta gari kaya panduna lainaki chingleibak amadi laikhom lainangna funjinkraba lambi ado ABCI Road Construction Company gi excavator amadi mud dumper truck sing sizinaduna kothok sengdokpaga loinana lambi ado faunaba yarakhibani hairi Handak numit kharani asida churakliba nong asina maram oiraga mayang Imphal Assembly Constituency gi manungchan na leiba mayang Imphal Konchak makha laikai da leiba yum sing ising thomjinduna awaba fibam amada leinare hairiba mayang Imphal Konchak makha laikai da yum kaya ising thomjinduna awaba mayok nariba miyoi amana phongdokhibada Iram khonglam amadi ithai laukhong ningthina leitaba maramna miyamna ichaugi awaba mayok naribani haujik yum kai kaya ising thumjiliba asi chahi khudingi nongju tha lakpada anirak natraga ahumrak thumduna lakli masigumba fibam asina miyoi kaya awaba mayok nabada natana laifam chafam amadi tangai fadaba thabak chathok sasin tawbadasu khudong chadaba sing mayok nari loinana oirakliba fibam asida lainga ki mari lainaba singi maikaidagi mityeng changbinaba hainasu lamdam asigi miyamna appeal tawrakle paugi marak thatna atenba break amatang lojeri I come from Ukru, a small town in Manipur. While growing up, I didn't always see how my voice could shape decision. But I have learned something important. Every vote counts. And it begins with your name on the electoral roll. If you are turning 18 on or before the 1st of July, it's your time. It's your right. Register to vote. Don't wait to be told. Don't let others decide for you. Wherever you are from, your voice matters. Get registered as a voter and be counted. Count me in. amuka sohanna taramokshari relief camp singda leiramba natraga leihaudaba marimata natraga asanba kada leiriba amadi atai mafam singda changjafam lauduna leiriba IDP sing enroll tawriba asiga mari leinana thengnariba khudong chadaba sing asigi matangda khanna neinabagi mifam amma khumal lampakta leiba youth hostel relief camp ta tha asigi tang kun taruk sagolshel numitki nungthil pung ahumga minute kuntra taba matamda pangthoklagani haina relief committee manipur gi media coordinator haisna bijenti devi na thadorapa chirol amana khanghalakli chirol asina makha taraduna hairiba mifam asida internally displaced persons singna matam chana saruk yabina bahaina su appeal torakli Haukiba June gi tang tara tarita Birmangol College BMC Student Union na college asigi principal Dr. O Premila Chanu amadi Dr. S Rajesh coordinator oiriba oja ani asi senja thumjaga mari lainana college asibu muthatnaba honabada chenarambadagi lawtho uhaina BMC Students Union gi office ka pangthokpa paugi mifam amada numit marini gi manungda lawtho uhaikiba adugi makha tarakpada University and Higher Education na Inquiry Committee semkiba amadi lakliba tang kontra faubagi manungda marik chumba report ama piraknaba khanghankibadagi amadi housing education U gi director out of station oikiba maramna July gi tang tara faubagi manungda college asida matik chaba principal ama soidana tharakani haibagi thajaba pirakhiba amadi college asida senja thumja tawbada chenariba singi mathakta action lokhatkani haibagi thajaba pirakhibani matung inna Principal Dr. O Premila Chanu amadi Dr. S Rajesh coordinator bu anoba principal ama laktriba fauba amasung makoibu lokthoktriba fauba college asida changlakpada BMC Students Union na athingba thamle karigamba July gi tang tara fauba gi manungda lengak na pirakhiba thajaba sing ado manghalakpa taragadi BMC Students Union na akanba khongjang kaya changsinnaba sem sabaloire loinana College asigi afafattagi tekchakpum namak University and Higher Education gi Commissioner Secretary Singh Joint Secretary Singh amadi Director U na pugadabani haina chirol amada phongdorakli
Kakching Khunau Municipal Council Ward Number 7 gi Caretaker Councillor A. Bimol Chan na ngarang media kuthangda state asigi thokliba chahi ani henjilaklaba irang asida BJP na luchingba center na lawriba thaudang asibu yaningdabadagi BJP dagi tokle haiba wafam phongdokiba adu BJP ga karigamba hiram amatada mari leinadraba miyoi amani masagi maranai khudong chaba launanaba amadi party bu mingchat thihannaba honabani haina BJP Sugnu Mandal gi President M Nabachandra Fongdokre wafam asing asi BJP Sugnu Mandal na sinduna Kakching Khunau da famkiba paugi mifam amada mahakna fongdokibani BJP Sugnu Mandal gi President M Nabachandra na makhata na fongdokibada A Bimol Chan hairiba miyoi asi kumja lishing ani kunmari September thadagi BJP ga mari leinadraba miyoi amani BJP gi oina membership drive asi chahi ahum khudingi pangthoktuna laklibani adubu Karigamba Laibaki Aruba Fibam Laitragadi Matam Khara Sangdokpasu Laiki Masina Maram Oiraga BJP gi Anoba membership drive asi Kumja Lishing Ani Kunmari gi September Thadagi Hauduna Pangthoki Hairiba drive asina maram oiraga September thagi mamangda leiramba BJP gi luchingba amadi member khudingmak asi nauna ming chandragadi party dagi tokle haibagi chatnabi leiri adubu hairiba membership drive asida A Bimol Chan asi party da nauna enrollment tawraktabana maram oiraga mangonda party gi thabak amatta sinna khidraba miyoi amani hairiba thakaya party ga pau fauna khidraba mahakna masagi ojaba khara fangnaba amadi political gi khudong chaba khara fangnaba ngarang khakta BJP dagi tokpa sarakpa asi angakpa fawi haina makha taki tang ani dagi hona all India gi oina ming sanbagi track primary member ming sanbagi track chathatre hari basida angom bi mosan hari ba Mr. Ase sunu ken dagi tang September gi tang ahum 2024 gi ming sanbasida ma ming sankiba laite adu active member oi ki busulete maramasina mahana Bharatiya Janata Party gi to e hari wafam ase yumkham yawda ba wafam ni maramasina ma ase BJP ga kari ma mari am tu leina de ma hagi wafam ase ma ki masadi khudong sa balona ba political mindless lona ba haibo oramgani maramasina ma haibo wafam ase kana gmo ta thas beginu ma gi yumkham yawda wafam ni haibse miyam de sendok sari kurumjari Uttar Pradesh ta term marirak lengak pairam laba Samajwadi Party ki Manipur State President oina Konthaujam Bishorjit bu party asige National President Akhilesh Yadav na nominate tawrakre Akhilesh Yadav na khutyek piduna thoklakiba nomination letter aduna Konthaujam Bishorjit bu State President oina khalle haina khanghalakpaga loinana party asige Manipur State Committee ama semlaba matungda approval gi damakta head office ta tharaknabasu khanghalakli Sagolban Tera Lokrak Pomlekai da Leiba Study Club Amma Oiriba Nainashang Linkat Kibagi Yankai Matoi Suba Kumon Tauram Ngasi Club Asigi Shanglenda Pangthokre Tauramado da Nainashangi President Nauroibam Phillips Advisor Dr. T.H. Rabindra Amadi Club Asigi Hanagi President R.K. Natarajna Maru Oiba Mithunglen Singh Oina Sarukyaki Thauramgi saruk ama oina club asibu lingkhat piramba laikhidraba ahal laman singi mafamda miyamna laikatuna ikai khumdabasu utkhi thauramga mari lainana wangang khiba singna lamdam ama chaukhatnaba honabada club ki thaudang yamna chawi haiki club asibu hena chaukhatnaba state level da afaba thabak thauram kaya tawba mathau tai haibaga loinana layoi kharba ahal laman singna tawbiramba thabak thauram kaya su singthaki tungda laman thangtagi kangbuna thangta Aruna Toijamgi Khongjom Parba Amadi Binita Laishramgi Khunung Ishaina Chingba Natki Oiba Thauram Kayasu Pangthoki Panbe Yabadi Kumja Lishing Ama Chamapan Humfudra Marigi Jungi Tangkun Marida Safong Lakiba Nainashang Club Asina Mapung Oina Thaudang Loduna Laibak Asigi Ahalaman Amadi Inkhalak Leba Naharol Singa Amato Oina Tathok Ta Sin Tawminaduna Khunai Asibu Manglom da Pukhat Nabahonaduna Lakli Makata Nasu Aigi Migi Haiba Wakal Thadokduna Aikhoigi Haiba Wakalol Amaga Iloinana Tunglam Chatki Damakta Apunba Thaudang Lominarasi Haina Nainashang Club ki Secretary Chungka Sunil Kumarna Laibak Miyam da appeal Taurakli
Indian Red Cross Society Manipur State Branch की मखादा DC बिष्णुपुर ओइनसु लैरिबा IRCS बिष्णुपुर District Branch की President Pooja Ilangbom अमदी Chairman Dr. Wahengbom Gulapi अनीना परिंग नाइना चथरकपा इरैचा सिंगिदमक्ता कथोकलबा इगी कुंथ्रामाथोय सुबा ओइना नोंगमगी ओइबा voluntary blood donation camp amangasi Indian Red Cross Society Bishnupur District Branch Green Brigade Foundation Manipur State Blood Transfusion Council, National Health Mission, Manipur State AIDS Control Society Amadi, Blood Center Jenims na kutsam naduna Jenims Blood Center Porompata Pangthokre. Haiba voluntary blood donation camp asi Taubuldagi Ilangbam Jiban Amadi, Anitagi Machanupi Jinita Ilangbam gi Tarataruk Suba birthday Tauramga Mari Lenana Pangthokibani. Tauram aduda IRCS Manipur State Branch ki blood coordinator Thokchomcha Gautam IRCS Bishnupur District Branch की Secretary Dr. Huidrom Roman Amadi Joint Secretary Elangbam Premjit na Saruk Yabaga Loinana Punnamiyoy Nipana Lemna EP ki Amadi Thauram aduda Jinita Elangbam da Momento Piduna Ikai Khumnabasu Utki Leibak asigi haurak liba mahairoi singbu amaga lol fauna handuna amatu oibagi shaktam sagat nabagi pandamda Ministry of Education Government of India na paikhalak liba Learn One More Bharatiya Bhasha haiba hiramda Lenga ki school kayada haukiba tha asigi punma thoidagi hauduna Bharatiya Bhasha Summer Camp 2025 asi Bishnupur District ki oinasu ngasi humni chanban numit tongan ba lenga ki school kayada pangthokre Hariba Bharatiya Bhasha Manipur Amadi Department of SCERT Amadi Education as Government of Manipur Amadi Samagra Shiksha Manipur na kutsam na duna tongan ba lenga ki school singda pangthokliba thauram asigi ngasi humni chanba numitta Bishnupur District ta leiriba lenga ki school singda tamliba children with special needs CWSN gi mahairoi singsu sarukyaki ngasigi program asida technical team gi leader mayang lambam Sandhya Rani na phongdora khibada CWSN Mahairoi Singhi Ishaila Yakpa Shaireng Thiba Kaya Chingna Basupangtoki Masina Mahairoi Singhi Marakta Amaga Punba Fanghanabada Natana Loinaba Amadi Tinaba Fangbagi Mahau Amapiba Ngamli Haiki Thangjing Chingsang Parenga Naknana Leiba Kun Singdagi Chensilapu Oigani Haina Yong Ikai TV Slow Loris ama Kwakta Bajar Public Ground Mayada Leiba Yum Amada Changsilaklaga Leirambadagi Kwakta Dagi Environmental Activist Anish Ahmad ta Pau Pirakpadagi Tekta Kaidana Kanbangambaga Loinana Forest Department ta Kutsinnarakre Yong Ikai TV Adu Divisional Forest Office Bishnupurgi Range Forest Office Moirangi Staff Singda Pau Piraba Matungda Anish Ahmad na Kutsinakibani Hairi Environmental Activist Anish Ahmad na Phongdokibada Akoibagi khal kaitharakpa amadi Manipurgi chingsang kayagi umang leptana koksilakpana umang singda changjafam lauduna leijaramba jiba panba kaya ngasidi leifam chafam leiraktabagi awaba ama oirakli amadi wildlife singi punshida achauba singnaba amasu oire Aikoigi miyamnasu lamlaki jiba sing kanbisi wildlife singbu kaidaunongda tathi tawaina tauroisi thangjing chingsang parenga naknana leiriba khul singda lamlaki jiba panba sing Mirakta sensilakpa anoba thaudok natre hiramasiga lengak nasu akhanaba mityeng changba pami hairi Manipur State Cooperative Bank Limited ki humfumapan suba mapokumon gamari lainana bank asigi authority na Department of Transfusion Medicine RIMS ka kutsam naduna blood donation is the real act of humanity haiba hiramda yumfam oiduna voluntary blood donation camp amangasi all assembly road te leiba bank asigi head office ta pangthokre Hairiba camp aduda bank asigi staff amadi bank asibu nungshibiba customer sing yauna punna miyoy kuntra tarukna sarukyaduna EPK ngasigi camp aduga mari lainana Manipur State Cooperative Bank Limited ki Deputy General Manager Lairi Yangbam Angouba Singna Phongdokibada EP ba haibasi miyoyba khunaida kathokpa achoba thaudang amani Manipurda leiriba miyamna awaba taraba matamda Manipur State Cooperative Bank ki maikaidagisu awabada saruk yari haibagi paujel ama pibabaga loinana ngasigi blood donation camp asi pangthokpani haiki I dan to boy si koi miyoy bagi
ह्युमिनिटी खाई अचौब इटोप अमनी अखोना तौजरीब अखोना प्रजा मणिपुर स्टेट फाउबदीना प्रजा की अवाब तारम अखोसु मयाम की अवाब सरुक याजरी है मेसेज पीजनी ब्लड डोनेशन कैम्प पांथोजबनी साइन एक्टर्स गिल मणिपुर CAGM की चाही की ओइबा मिफम हौखिबा जून की तांग कुन्निथोइदा DIPR की ऑडिटोरियम दा पांगथोखरे हाइरी मिफम अदुना इंग कुमजा लिशिंग अनी कुनमंगा अमदी कुन्निपान फाउबा थौपुगदबा CAGM की थौमी सिंह खनखरे हाइरी मिफम अदुना खेत्रिमयुम तेज केशोरबु प्रेसिडेंट निंगथौजम जे विद्याबु वाइस प्रेसिडेंट नोंमाइथेम नंदकुमारबु जनरल सेक्रेटरी तखेलंबम लोकेंद्र सिंहबु चीफ एडवाइजर अमदी अतोप मियोय तरा अमबु तोंगान तोंगान बा थौपुबु ओइना खनखरि हाइरी मिफम अदु मखा चथरपु ओइना मणिपुर की सकनाई रिबी साइन आर्टिस्ट खेत्रिमयुम रशिना इखंग खंगहौदना लेखिदबदा मिनिट अनि तुमिना लेप्तुना लेखिद्रबी की थवाइना इंगना चिकना पोथारुनबा थौनीखी लोइनना लेखिद्रबी की इमुंग मनुंगी अवाबदसु सरु याजरी हाइना फोंदोरकली 2024 Catholic School Parents Group na ngarang Catholic School asigi akoiba lambi ga tainaba mafam sing sit sengduna luna na thamkhri hairi Parents Group asigi maikaidagi school ga tainaba mafam sing asida makhatana miyamna motsin bidana ba appeal torakli loinana school asigi lambi sing yamna fattabana maram oiduna lambi asida chatliba amadi school karakpa angang singda yamna khudong chadaba thokhalle amadi accident thokpagi changsu yamna wangle maram aduna school authority mari leinaba department amadi school asina leiriba constituency asigi MLA na lambi asibu sembi naba school parents group na pukning chingsilakli loinana angang singi khanbiduna school asigi akoiba mafam singda mayai kaba chinjak chabasu lepiyu haina appeal torakli United States of America gi Alabama City da leiba Birmingham da lakleba June gi tang 18 tagi July gi tang 8 fauba pangthokadoriba World Police and Fire Game da saruk yarunabagi damak Manipur Police Sport Club ki jamandar oiriba Leishangthem Kumarjit Maiteng asi Imphal thadokri hairi Iran amadi Israel anigi marakta leinaramba akanba mawongi ungkhatnabagi fibamna maram oiraga leibak anigi marakta mihat mipun chathanaramba adu leibak ani asina yanaba fibam amalakpagi khutlai thaba lepnakre haina United States ki President Donald Trump na lauthorakre mahak masagi social media platform amu oiriba Truth Social da ngasi nongalamdai da thagalakiba post amada Iran gi maikaidagi ceasefire gi thabak lokhalakpa hauragani masigi matung inna Israel nasu ceasefire tawbagi thabak paikhatlagani numit 12 thoi chupna leibak ani asigi marakta lan tawnaruraba matungda nakal ani na ingtappa amadi amana amabu ikai khumnaba utnagani Iran na makhoi gi nuclear gi oiba potlam kaya paisiliba adu makhata na sizinadana ba haiduna United States na haiduna lakhibaga iroinana makhoi gi mathakta missile taramari kapsinduna amang ata thokhalaba tungda Iran na masigi pakhum oina lan lepnaba lokhalakliba khongthang asi United States amadi leiba khudingmak na taram na okli United States na Iran gi mathakta chathakiba strike aduda America macha amatta asok apan yaukhide maram aduna haujikti makhata na nungsinadaba haiba wafam adu leiraroi haujikti Iran na Middle East ing tapagi khongthang sing lokhatpa hauba yaragani haina Donald Trump na Truth Social da iduna thagalakli platform asimakta da makhata na Donald Trump na share tawrakhiba post amadasu Israel amadi Iran anina aigi inakta laktuna peace pami haiba wafam phongdorakli maram asina haujikti matam adu lakle khanbadagi leibak ani asigi marakta ing tappa hanjil haknakbada mai pakle Malem gi leibak sing maru oina Middle East leiriba leibak sing gi oinadi khongthang asi yamna chawba mai pakpa amani haina su Donald Trump na phongdorakli Roisilakpada maru oiba pau amuka hanna pijari Handak
नुमित खरनी नोंग लेप्तना चुरखिबना नंबुल तुरेल इम्फाल तुरेल अमदे नंबोल तुरेल गी इमाई वार्निंग लेवल दगी हेनख्रे इथाई बराज के गेट इसिंग मीटर खरा हेंदोक्तुना चेक्सिन थौरांग लौखटपा हौख्रे मणिपुर की ओइना नौना मियोय 13 कोविड पॉजिटिव ओइखिबगा लोइनाना स्टेट असigi अपुनबा पॉजिटिव केस मसिंग 154 सुख्रे हौजिक फावबदा मियोय 13 डिस्चार्ज तौखिबगा मतुंगदा एक्टिव केस 153 लेरी मणिपुर सिनेमाटोग्राफ एक्ट 1952 मपुंग फाना चटनाहलु हाइना सेंट्रल बोर्ड ऑफ फिल्म सर्टिफिकेट CBFC रीजनल ऑफिस गुवाहाटी की माइकैदगी मणिपुर की लैंगाक्ता खंगहलख्रे अमदी ईरान अमदी इजराइल अनी की मरक्ता मिहात मिपुन चथनरंबा अदु लैबाक अनी असिना यानबा फिबम अमा लाकपदगी खुटलाई थाबा लेपनख्रे हाइना यूनाइटेड स्टेट्स की प्रेसिडेंट डोनाल्ड ट्रंप मसाना लाउथोरख्रे पुंजा से फाबगी ओइनदी ISCOM न संदोक्चबा मणिपुरी पाव मतांग असिदा लोइजरी मियें ताबिरबा पुमनमपु काइननबा याथंग निजरी पिनबिरसी।